Lilong की mapham amadagi shakkhangdaba singna Kidnap Toukhiba Thoubal district की manung chanba Keibung Mathak Leikai dagi Nupa ani की Manungda ama Sina Phangle Amana Raj Medicity Da Laikannari thoudok aduga mari leinana JC ama shemkhre Laikidaba Nupa di MD Jahir Khan alias Atomba chahi kunguhundoi apokpa MD Nasimudin aduga hauze Raj Medicity Da Laikannari banupa machadune MD Farid alias Boycha chahi kun apokpa MD Hafizudin kawi makhoi anima Keibung Mathak Leikai dagi ni hairi thoudok aduga mari leinana Police dagi fangba paw man hai MD Jahir Khan asi district hospital da layengnaba pukhalakpada sire haina doctor singna confirm tawkhi aduga Farid fibam thina sokpadagi atop hospital da refer tawkhibani MD Jahir Khan ki thawai yawdab haksang adu Zelims ki Mirial Sandu thangkhre thoudok adugi matang ngasi Keibung community hall da miyamgi oiba mifam mama pangthoktuna khanane nakhre MD Hakimuddin namayai tangba lawduna famkiba mifam maduna JC against the brutal killing of MD Jahir Khan atopaming Atomba of Keibung haina mingthonda JC ama semkibaga loinana warep kyas lokre JC adugi condener oina khankraba Said Khan paumi singda hai ngasi famkiba miyamgi mifam aduna warep khara lokhi warep sing adudi MD Jahir Khan bo mihat thina hadok lambagi thoudok aduda chenaba miyoi sing athubada phaduna logi matungina chairak piba miyoibagi minungsi machet ama fawba yawdana tamthina purakpadagi hauze Raj Medicity Da Laikannari ba MD Farid pu mari lainaba authority na mireng changduna layengwada mateng panghanba haiba warep sing asini JC na taliba dimana si pung nifunipan gi manungda mari lainaba authority na thabakta onthoraktaba tarabadi asiba haksang lawdabaga loina lamdam asida laiba CSO club organization amadi maira pai bilup singa khushamna duna makhal makha kya gi khongdan satsilagani ngasi miyamna lawriba warep sing asi yawbon memorandum amasu chief minister amadi mari lainaba MLA da pishingani haina Said Khan makhatana phongdokhi Ahan ba warepta MD Jahir Khan Elias Atomba Salop MD Nasimudin Keibung Mathak Leikai bumhat tina hatok labam da chenarba miyosing mari lainaba authority na atuba matamda habiduna marani matina chanaba dandipiba laikhitraba MD Jahir Khan Elias Atomba ka chamin nariba MD Farid Elias Boycha Salop MD Hafizudin Keibung Mathak Leikai bu miyoibigi mingsi yawdana sida sunu habagi matagum tamtina pura ka hundok lamba hujingna Raj Medicity Da Laikannari lairiba asibu atubuda layeng biu haiduna mari lainba authority wakatpa ahum suba mathakta paliba warip sing ase pung nipur niphan baki manungda thabak oina pangthokaba oirabdi Manipuri lairiba CSO sing amasung mara pai sing club organization sing ki apunba khusan naraga akan ba khungjan tangsin ba haina amadi asiba chang lawda ba haina yana